ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯅꯧꯕ ꯍꯦꯜꯊ ꯇꯤꯞꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯦꯜꯊ ꯇꯤꯞꯁ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯅꯤꯀꯣꯇꯤꯟꯅ ꯍꯛꯆꯥꯡꯗ ꯀꯌꯥꯝ ꯀꯨꯏꯅ ꯌꯥꯎꯗꯨꯅ ꯂꯩꯕ ꯉꯝꯕꯒꯦ ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯁꯤꯖꯤꯟꯅꯕꯗ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯅꯤꯀꯣꯇꯤꯟ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯔꯗꯤ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯒ ꯂꯩꯍꯧꯏ꯫ ꯍꯛꯆꯥꯡꯗ ꯅꯤꯀꯣꯇꯤꯟ ꯌꯥꯎꯕ ꯑꯁꯤ ꯍꯛꯀꯤ ꯏꯁꯤꯡ, ꯏ, ꯇꯤꯜ, ꯁꯝ ꯑꯃꯗꯤ ꯈꯨꯖꯤꯟꯗ ꯃꯦꯗꯤꯀꯦꯜ ꯇꯦꯁ ꯇꯧꯔꯒ ꯈꯪꯕ ꯉꯝꯃꯤ꯫ ꯅꯤꯀꯣꯇꯤꯟ ꯑꯁꯤ ꯆꯨꯔꯨꯞ, ꯍꯤꯗꯥꯛꯐꯨ ꯅꯠꯇ꯭ꯔꯒ ꯏ-ꯁꯤꯒꯔꯦꯠꯅꯆꯤꯡꯕ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯕꯗ ꯌꯥꯎꯕ ꯂꯩꯆꯨꯍꯟꯅꯕ ꯃꯆꯥꯛ ꯑꯣꯏꯔꯤꯕ ꯄꯣꯠꯂꯝ ꯑꯗꯨꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯨꯔꯨꯞ ꯊꯛꯄ ꯃꯇꯝꯗ ꯃꯗꯨꯗ ꯌꯥꯎꯕ ꯅꯤꯀꯣꯇꯤꯟꯁꯤꯡ ꯑꯗꯨꯒꯤ ꯆꯥꯗ 40ꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯆꯨꯞꯁꯤꯜꯍꯧꯏ꯫ ꯃꯤꯑꯣꯏ ꯑꯗꯨꯗ ꯅꯤꯀꯣꯇꯤꯟꯒꯤ ꯏꯐꯦꯛ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯌꯥꯝꯅ ꯀꯨꯏꯕ ꯐꯥꯎꯕꯗ ꯅꯤꯀꯣꯇꯤꯟꯒꯤ ꯁꯔꯨꯛ ꯈꯔꯗꯤ ꯌꯥꯎꯗꯨꯅ ꯂꯩꯒꯅꯤ꯫ ꯍꯛꯆꯥꯡꯗꯒꯤ ꯅꯤꯀꯣꯇꯤꯟ ꯂꯧꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯕꯒꯦ ꯑꯃꯗꯤ ꯃꯁꯤ ꯍꯛꯆꯥꯡꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯂꯧꯊꯣꯛꯈꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯈꯥꯗ ꯄꯤꯔꯤ꯫ ꯍꯛꯆꯥꯡꯗ ꯅꯤꯀꯣꯇꯤꯟ ꯆꯨꯞꯁꯤꯜꯂꯕ ꯃꯇꯨꯡ ꯄꯨꯡ 2ꯒꯤ ꯃꯇꯨꯡꯗ ꯆꯨꯞꯁꯤꯟꯈ꯭ꯔꯤꯕ ꯅꯤꯀꯣꯇꯤꯟ ꯑꯗꯨꯒꯤ ꯇꯪꯈꯥꯏꯔꯣꯝꯗꯤ ꯍꯛꯆꯥꯡꯅ ꯂꯧꯊꯣꯛꯀꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯍꯛꯆꯥꯡꯗ ꯆꯨꯞꯁꯤꯜꯂꯤꯕ ꯅꯤꯀꯣꯇꯤꯟꯁꯤꯡ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃꯅ ꯍꯛꯆꯥꯡꯗ ꯂꯩꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯄꯨꯡ 2 ꯈꯛꯇꯪꯒꯤ ꯍꯥꯏꯕꯅꯤ꯫ ꯃꯇꯝ ꯌꯥꯝꯅ ꯇꯦꯟꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯀꯣꯇꯤꯟꯒꯤ ꯏꯐꯦꯛ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯃꯥꯡꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯇꯣꯞꯄ ꯗꯣꯁ ꯑꯃꯒ ꯃꯊꯧ ꯇꯥꯔꯛꯄꯒꯨꯝ ꯐꯥꯎꯔꯛꯀꯅꯤ꯫ ꯅꯤꯀꯣꯇꯤꯟꯅ ꯍꯛꯆꯥꯡꯗ ꯆꯪꯈ꯭ꯔꯒ ꯀꯣꯇꯤꯅꯤꯟ, ꯑꯦꯅꯥꯕꯤꯁꯤꯟ ꯑꯃꯗꯤ ꯅꯣꯔꯅꯤꯀꯣꯇꯤꯟ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯂꯝ ꯀꯨꯟ ꯍꯦꯟꯕꯔꯣꯝ ꯀꯥꯏꯊꯔꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯄꯥꯟ ꯊꯣꯛꯄꯗ ꯌꯥꯎꯈꯤꯒꯅꯤ꯫ ꯃꯤꯑꯣꯏ ꯑꯃꯅ ꯅꯤꯀꯣꯇꯤꯟ ꯑꯃꯁꯨꯡ ꯃꯁꯤꯗꯒꯤ ꯀꯥꯏꯊꯔꯛꯄ ꯄꯣꯠꯂꯝꯁꯤꯡꯒꯤ ꯆꯥꯡ ꯑꯣꯟꯅꯕꯒꯤꯗꯃꯛ ꯍꯛꯀꯤ ꯏꯁꯤꯡ, ꯏ, ꯇꯤꯜ, ꯁꯝ ꯑꯃꯗꯤ ꯈꯨꯖꯤꯟꯗ ꯅꯤꯀꯣꯇꯤꯟ ꯇꯦꯁ ꯇꯧꯕ ꯌꯥꯏ꯫ ꯑꯃꯦꯔꯤꯀꯥꯟ ꯑꯦꯁꯣꯁꯤꯑꯦꯁꯟ ꯐꯣꯔ ꯀ꯭ꯂꯤꯅꯤꯀꯦꯜ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯗꯥꯛ ꯃꯅꯥ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯏꯗ ꯌꯥꯎꯕ ꯀꯣꯇꯤꯅꯤꯟꯒꯤ ꯆꯥꯡ ꯑꯁꯤ ꯍꯤꯗꯥꯛ ꯃꯅꯥ ꯁꯤꯖꯤꯟꯅꯗꯕ ꯃꯤꯑꯣꯏ ꯑꯃꯒꯤꯒ ꯃꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯆꯌꯣꯜ 2 ꯍꯦꯟꯅ ꯆꯪꯏ꯫ ꯍꯛꯀꯤ ꯏꯁꯤꯡꯗ ꯌꯥꯎꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯍꯦꯟꯕ ꯆꯌꯣꯜ ꯀꯌꯥ ꯆꯪꯏ ꯍꯥꯏꯔꯤ꯫ ꯅꯤꯀꯣꯇꯤꯟꯅ ꯁꯝꯗ ꯌꯥꯎꯔꯒ ꯂꯩꯕꯒꯤ ꯃꯇꯝꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯡꯏ꯫ ꯑꯗꯨꯕꯨ ꯔꯤꯁꯔꯆꯀꯨꯝꯕ ꯇꯧꯕꯒꯤ ꯅꯠꯇ꯭ꯔꯒ ꯁꯝꯗ ꯇꯦꯁ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯀꯌꯥ ꯇꯧꯅꯗꯦ꯫ ꯃꯤꯑꯣꯏ ꯑꯃꯅ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯤꯛ ꯑꯃꯗꯤ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯍꯦꯟꯕꯒꯤ ꯃꯇꯤꯛ ꯍꯛꯆꯥꯡꯗꯒꯤ ꯅꯤꯀꯣꯇꯤꯟ ꯃꯥꯡꯍꯟꯈꯤꯕꯗ ꯀꯨꯏꯅ ꯆꯪꯏ꯫ ꯍꯛꯆꯥꯡꯗꯒꯤ ꯅꯤꯀꯣꯇꯤꯟ ꯃꯥꯡꯈꯤꯕꯒꯤ ꯆꯞ ꯆꯥꯕ ꯃꯇꯝꯗꯤ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯆꯍꯤꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 35 ꯍꯦꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯗꯅ ꯍꯛꯆꯥꯡꯗ ꯅꯤꯀꯣꯇꯤꯟ ꯍꯦꯟꯅ ꯀꯨꯏꯊꯅ ꯌꯥꯎꯔꯒ ꯂꯩ꯫ ꯍꯛꯆꯥꯡꯗ ꯅꯤꯀꯣꯇꯤꯟ ꯄ꯭ꯔꯣꯁꯦꯁ ꯇꯧꯕ ꯑꯁꯤ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯗꯅ ꯍꯦꯟꯅ ꯊꯨꯏ, ꯃꯔꯨꯑꯣꯏꯅ ꯕꯥꯔꯊ ꯀꯟꯇ꯭ꯔꯣꯜ ꯄꯤꯜ ꯁꯤꯖꯤꯟꯅꯔꯤꯉꯩꯗꯅ ꯍꯦꯟꯅ ꯊꯨꯏ꯫ ꯃꯩꯈꯨ ꯍꯦꯟꯅ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯍꯦꯟꯅ ꯃꯇꯝ ꯁꯥꯡꯅ ꯁꯤꯖꯤꯟꯅꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯗꯅ ꯍꯛꯆꯥꯡꯗ ꯅꯤꯀꯣꯇꯤన్ ꯂꯧꯊꯣꯛꯄꯗ ꯍꯦꯟꯅ ꯀꯨꯏꯅ ꯆꯪꯕ ꯍꯦꯜꯂꯤ꯫ ꯍꯥꯟꯅ ꯃꯩꯈꯨ ꯁꯤꯖꯤꯟꯅꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯤꯖꯤꯟꯅꯕ ꯇꯣꯛꯄ ꯃꯇꯝꯗ ꯅꯤꯀꯣꯅꯦꯜ ꯋꯤꯗ꯭ꯔꯣꯋꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯩ꯫ ꯐꯤꯖꯤꯀꯦꯜ ꯋꯤꯗ꯭ꯔꯣꯋꯦꯜꯒꯤ ꯂꯥꯏꯑꯣꯡꯁꯤꯡꯁꯤ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡꯒꯤ ꯃꯈꯥ ꯄꯣꯟꯅ ꯈꯦꯠꯅꯒꯅꯤ꯫ ꯀꯨꯝꯖꯥ 2010ꯒꯤ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯗ ꯆꯨꯔꯨꯞ 5 ꯅꯠꯇ꯭ꯔꯒ 5ꯗꯒꯤ ꯇꯥꯅ ꯊꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯀꯥ ꯍꯦꯟꯅ ꯑꯀꯟꯕ ꯐꯤꯖꯤꯀꯦꯜ ꯁꯤꯝꯞꯇꯣꯝꯁꯤꯡ ꯊꯦꯡꯅꯔꯣꯏ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯅꯤꯀꯣꯇꯤꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯂꯩꯕ ꯉꯝꯕꯒꯤ ꯆꯥꯡ ꯅꯦꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯩꯈꯨ ꯁꯤꯖꯤꯟꯅꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯕ ꯌꯥꯏ꯫ ꯅꯤꯀꯣꯇꯤꯟ ꯋꯤꯗ꯭ꯔꯣꯋꯦꯜ ꯁꯤꯝꯞꯇꯣꯝꯁ ꯃꯥꯌꯣꯛꯅꯕꯒꯤ ꯆꯥꯡ ꯑꯁꯤ ꯃꯩꯈꯨ ꯁꯤꯖꯤꯟꯅꯈꯤꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤꯗꯒꯤ ꯆꯌꯣꯜ 2ꯔꯣꯝꯒꯤ ꯃꯇꯝ ꯑꯁꯤꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤ꯫ ꯑꯍꯥꯟꯕ ꯆꯌꯣꯜꯒꯤ ꯃꯇꯝ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯇꯥꯡꯀꯛ ꯑꯣꯏꯒꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯆꯌꯣꯜꯁꯤꯡꯗꯗꯤ ꯂꯥꯏꯑꯣꯡꯁꯤꯡ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯀꯅꯤ꯫ ꯅꯤꯀꯣꯇꯤꯟ ꯋꯤꯗ꯭ꯔꯣꯋꯦꯜ ꯐꯤꯖꯤꯀꯦꯜ ꯑꯃꯗꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯏꯐꯦꯛꯇꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯦꯟꯖꯥꯏꯇꯤ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯔꯦꯁ, ꯏꯔꯤꯇꯦꯕꯤꯂꯤꯇꯤ, ꯇꯨꯝꯕ ꯌꯥꯗꯕ, ꯗꯤꯄ꯭ꯔꯦꯁꯟ, ꯄꯣꯊꯥꯐꯝ ꯈꯪꯗꯕ, ꯄꯨꯛꯅꯤꯡ ꯆꯪꯕ ꯉꯝꯗꯕ, ꯑꯔꯥꯝ-ꯈꯧꯔꯥꯡꯕ ꯍꯦꯟꯒꯠꯄ ꯑꯁꯤꯅꯆꯤꯡꯕ ꯌꯥꯎꯔꯤ꯫ ꯐꯤꯖꯤꯀꯦꯜ ꯁꯤꯝꯞꯇꯣꯝꯁꯤꯡ ꯑꯗꯨ ꯃꯥꯡꯈꯤꯕꯒ ꯑꯃꯗꯤ ꯍꯛꯆꯥꯡꯗꯒꯤ ꯅꯤꯀꯣꯇꯤꯟꯒꯤ ꯁꯔꯨꯛ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯃꯩꯈꯨ ꯁꯤꯖꯤꯟꯅꯅꯤꯡꯕꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯑꯃꯗꯤ ꯐꯥꯎꯗꯨꯅ ꯂꯩꯕ ꯌꯥꯏ꯫ ꯑꯅꯝꯕꯅ ꯑꯁꯤ ꯍꯥꯟꯅꯅ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕꯒꯤ ꯍꯩꯅꯕꯤ ꯂꯩꯈꯤꯕꯗꯨꯅ ꯑꯣꯏꯒꯜꯂꯤ꯫ ꯅꯤꯀꯣꯇꯤꯟꯒꯤ ꯑꯄꯥꯝꯕ ꯐꯥꯎꯔꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯁ꯭ꯇꯔꯦꯁ ꯂꯩꯕ ꯃꯇꯝ, ꯃꯔꯨꯞ-ꯃꯄꯥꯡꯁꯤꯡꯒ ꯌꯨ ꯊꯛꯃꯤꯟꯅꯕꯅꯆꯤꯡꯕ ꯐꯤꯚꯝꯁꯤꯡꯗꯅ ꯍꯦꯟꯕ ꯌꯥꯏ꯫ ꯅꯤꯀꯣꯇꯤꯟ ꯇꯦꯁ ꯇꯧꯕꯗ ꯈꯪꯗꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯝꯕꯩꯗꯤ ꯇꯦꯁ ꯇꯧꯒꯗꯕ ꯅꯨꯃꯤꯠꯀꯤ ꯃꯃꯥꯡ ꯅꯨꯃꯤꯠ 10ꯅꯤ ꯋꯥꯠꯂꯤꯉꯩꯗ ꯅꯤꯀꯣꯇꯤꯟ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯔꯝꯗꯤ ꯅꯤꯀꯣꯇꯤन ꯑꯁꯤ ꯅꯨꯃꯤꯠ 10ꯅꯤ ꯐꯥꯎꯕꯗ ꯏ ꯇꯦꯁ ꯇꯧꯔꯒ ꯗꯤꯇꯦꯛ ꯇꯧꯕ ꯉꯝꯃꯤ꯫ ꯍꯛꯆꯥꯡꯗꯒꯤ ꯅꯤꯀꯣꯇꯤꯟ ꯌꯥꯝꯅ ꯊꯨꯅ ꯃꯥꯡꯈꯤꯅꯕꯒꯤ ꯇꯁꯦꯡꯅ ꯉꯝꯒꯗꯕ ꯄꯥꯝꯕꯩꯗꯤ ꯂꯩꯇꯦ꯫ ꯑꯗꯨꯃꯛꯄꯨ ꯍꯛꯆꯥꯡ ꯐꯅ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃ ꯃꯦꯟꯇꯦꯟ ꯇꯧꯗꯨꯅ ꯍꯛꯆꯥꯡꯒꯤ ꯊꯧ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯍꯜꯂꯒ ꯌꯦꯡꯕ ꯌꯥꯏ꯫
ꯇꯧꯕ ꯌꯥꯕꯁꯤꯡꯗꯤ ꯀꯤꯗꯅꯤ ꯑꯃꯗꯤ ꯂꯤꯚꯔꯁꯤꯡꯗꯒꯤ ꯐꯠꯇꯕ ꯄꯣꯠꯂꯝꯁꯤꯡ ꯁꯦꯡꯗꯣꯛꯈꯤꯅꯕ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯛꯄ, ꯏꯒꯤ ꯏꯆꯦꯜ ꯐꯒꯠꯍꯟꯅꯕ ꯑꯃꯗꯤ ꯍꯨꯃꯥꯡ ꯊꯣꯛꯄꯗ ꯐꯠꯇꯕ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯍꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ, ꯑꯦꯟꯇꯤꯑꯣꯛꯁꯤꯗꯦꯟꯁ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯍꯛꯆꯥꯡꯅ ꯃꯁꯥ ꯃꯊꯟꯇ ꯔꯤꯄꯤꯌꯔ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯁꯤꯅꯆꯤꯡꯕ ꯄꯟꯕ ꯌꯥꯏ꯫ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯟꯇꯦꯟ ꯃꯆꯥ ꯑꯃꯇꯪ ꯍꯥꯞꯆꯔꯝꯒꯦ꯫ ꯀꯟꯇꯦꯟ ꯑꯁꯤ ꯃꯌꯥꯝꯒꯤꯁꯨ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯑꯃꯁꯨꯡ ꯄꯥꯎꯔꯧ ꯑꯣꯏꯅ ꯇꯧꯕ ꯀꯟꯇꯦꯟꯅꯤ꯫ ꯀꯟꯇꯦꯟ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯔꯦꯁꯇꯨꯔꯦꯟꯗ ꯊꯝꯂꯝꯕ ꯄꯔꯥ ꯑꯃꯁꯨꯡ ꯑꯁꯥ꯫ ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎꯇꯪ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯇꯝ ꯑꯃꯗ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯖꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯒꯨꯟ ꯑꯃꯅ ꯃꯍꯥꯛꯀꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥꯕꯨ ꯂꯥꯏꯒꯨꯝꯅ ꯅꯤꯡꯖꯕ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯄꯥꯕꯨ ꯄꯦꯜꯍꯟꯅꯕ ꯍꯣꯠꯅꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯃꯐꯤ ꯃꯔꯣꯜ ꯐꯖꯅ ꯁꯦꯠꯄꯤꯔꯒ ꯀꯣꯏꯕ ꯄꯨꯊꯣꯛꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯄꯨꯝꯅꯃꯛ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯋꯥꯔꯕ ꯃꯄꯥꯕꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯍꯟꯕ ꯑꯣꯏꯅ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯥꯟꯕ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯧꯁꯥꯗꯒꯤ ꯄꯥꯝꯅ ꯆꯥꯖ ꯊꯛꯆꯕ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯃꯊꯪ ꯀꯧꯗꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯔꯥꯎꯖꯔꯕ ꯃꯄꯥꯁꯨ ꯄꯦꯟꯅ ꯆꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥ ꯊꯛꯄ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯗꯤ ꯃꯆꯤꯟ ꯃꯈꯥ ꯃꯐꯤ ꯃꯔꯣꯜ ꯄꯨꯝꯇꯩ ꯇꯩꯔꯝꯃꯤ꯫ ꯇꯦꯕꯜ ꯑꯗꯨꯁꯨ ꯄꯨꯝꯆꯥꯏ ꯆꯥꯏꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯆꯥ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯗ ꯆꯪꯂꯛꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯆꯥꯕ ꯊꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯃꯄꯥꯕꯨ ꯋꯥꯁꯔꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯃꯆꯤꯟ ꯃꯌꯥ, ꯃꯐꯤ ꯃꯔꯣꯜꯗ ꯇꯩꯔꯤꯕ ꯄꯨꯝꯅꯃꯛ ꯁꯦꯡꯅ ꯆꯥꯝꯊꯣꯛ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯄꯤꯔꯒ ꯃꯁꯝ ꯃꯅꯥ ꯁꯦꯡꯅ ꯍꯥꯠꯇꯣꯛꯄꯤꯔꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯄꯨꯊꯣꯛꯄꯤꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯨ ꯐꯥꯎꯕ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯗ ꯐꯝꯂꯝꯕ ꯄꯨꯝꯅꯃꯛ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯥꯎꯟꯇꯔꯗ ꯆꯪꯂꯒ ꯕꯤꯜ ꯄꯤꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯄꯥꯕꯨ ꯃꯈꯨꯠ ꯁꯝꯂꯒ ꯔꯦꯁꯇꯨꯔꯦꯟꯗꯒꯤ ꯍꯦꯛ ꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯝꯕ ꯑꯍꯜ ꯑꯃꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯝꯂꯝꯂꯦ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ?" ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩꯗꯤ ꯀꯔꯤꯁꯨ ꯊꯝꯂꯝꯗꯦꯅ꯫" ꯑꯍꯜ ꯑꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯅꯍꯥꯛꯅ ꯃꯆꯥ ꯈꯨꯗꯤꯡꯗ ꯄꯔꯥ ꯑꯃ ꯑꯗꯨꯒ ꯃꯄꯥ ꯈꯨꯗꯤꯡꯗ ꯑꯁꯥ ꯑꯃ ꯊꯝꯂꯝꯂꯤꯕꯁꯤꯗꯤ?" ꯍꯥꯏꯅ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤ ꯃꯆꯥ ꯑꯗꯨꯗꯒꯤ ꯃꯌꯥꯝꯅ ꯀꯔꯤ ꯀꯔꯤ ꯈꯪꯕ ꯉꯝꯂꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯀꯃꯦꯟ ꯑꯃꯃꯝꯇ ꯄꯤꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝ, ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ꯫